Jurassic Park film gi actress na kumsi chahi gi Academy Best Supporting Actress Award phangkhre. Kuirabagi mamangda takiba wahi ni. Kainabu tokpa pokpa hunade. Wahi asi laibak ayambadasu sijinai. Saknairabi actress Dern gi maramda wari sanarakpada amadi mahaki maramda critics singna nainarakpa matamda Dern gi laibak amadi mahaki career de mamagi siyom nung manipuri ngaidagi hauna sem khrabani haina hainari. Wafam asi soidana taba matamda angakpa phawbigani. Thoidokna ngakpigano. Dern actress director amadi producer ama oinasu singthanariba asi atai kana sunate. Hollywood world da maming lairabi film actor Diane Ladd amadi Bruce Dern anigi machanupi Laura Elizabeth Dern kumja lising amaga chamapan humpu taret ki February tarada Los Angeles, California da poke. Actor actress ani asigi matam bakta amana amukpam yeng duna mangkiba mang adu ngasidi chap chana mang phaunarakpani. Mamaga mapagana punna kumina thiba The Wild Angels haiba film adu namlingai matamda mahak miron kibani. Film asibu makoi anina yamna challenging oikiba role ngaktani haina hairi. Film asigi shooting plan tawdringai gi mamangda makoi gi role adugi damakta preparation kanna tawki. Amana amagi mateng yamna pangki. Adugumna tanja adudagi Dern gi punsigi mami ama laksin bahaukrabani. Dern bisak piklingai dagi hauna film haiba asida matwai luptuna laki. Mahakna film gi line asida thawai yorakpa ubada mahakpu pokpa mama mapanadi Dern bu actress ama ohenba pamkide. Mahaki wakal hongnanaba kanna haikiba laiki. Maramdi actor ama haibasi yamna sathina waba amadi masina karigumba chapchana mai pakpa ngamdrabadi punsida yamna awaba ama thengnagani haiba asi makhoina thajaki. Aduga actor ama oina mai paknabu hotnaba haiba asisu irai laiba thabak ama oide. Chumnagi formal education gi mawongdagi khenaba yamna lay. Laik oina kanna paraga mapung phaba actor ama hekta oiba yade. Mahaki taibang adugi nak yet culture, history, social munna khangba mathau tai. Amaromda nat saktamgi oiba chap chaba phirepka loinana mamutana hiram adomda khangnanabu hotnaba haibasisu yamna maru oiba amadi tangai phadaba amani. Yamna challenging oiba profession singi manungda actor gi profession asisu amani. Creative ki idea yamna wangna leitaba yade. Mahaki wakhalda uriba anauba taibangi saktam adu mahakna karamna mahak masagi body sizinaduna karamna energy ama haplaga puthokadagi haiba asi araiba thabak ama natte haina khanke. Mamutana machanupida phana yamna hairabasu Dern yakide. Mahak soidana actor ama oige haina mama mapada wasaki. Mahaki aningba asibu kahen bigano haina paumenki. Adugi sumatakta nongmagi mahaki mama mapagi daily routine makoigi sinpham adugi activities kaya aduna Dern bu actor ama oinabagi akanba inspiration piki. Actor ama oiningbagi apamba poki. Masagi sahi taruk surakku matamda 1973 sahi adumaktada mamana kumba film White Lightning hairiba film asida apikpa angang amagi role lauduna film kumba hauraki. Masagi chahi tara manga surakpada lising amaga chamapan marifu nithoida khwaidagi naha oiba Miss Golden Globe Award phangba ngamba ama oiki. Yamna nungairibadi lising amaga chamapan marifu tara nithoida mahaki mamaga punna kuminaba film Rambling Rose haiba asida mama Diane Ladd na Academy Best Supporting Actress amadi mahak masana Academy Best Actress ki nomination punna changminaki. Masimadi hauzik phawbada mama macha punna Academy Award nomination changbagi record lairi. Kumja adumaktada mahak Best Actress ki award phangba ngamki. Marriage Story haiba film asida Dern kumsigi Academy Best Supporting Actress Award Screen Actors Guild Award BAFTA Award for Best Supporting Actress amadi Globe Award phangba ngamkre. Film asi lising ani tara mapan gi August tara mapan da
Venice Film Festival da premiere show utkibani. Loinana Telluride Film Festival lising ani taramapan gi August 13 da utki. Film asi International Film Festival kaya da mathang saruk yaba horki. Toronto International Film Festival, New York Film Festival, BFI London Film Festival na chingba kaya da mai pakna saruk yarki. Film asi marfu tarani thoi suba Academy Award lising ani taramapanda nomination taruk changki. Madugi manungda Best Actress, Best Supporting Actress, Best Picture, Best Original Screenplay, Best Actor yauki. Lising amaga chamapan humpu taraw humdoidagi film gi lamda khongta ba hawraklabasu mahakbu miyamna hek khangnarak ba hawkibadi lising amaga chamapan marfu manga dagini. Aduga lising amaga chamapan marfu tara phawba sida mahaki matam oiki. Matam asigi manungda puthorakiba Marks, Blue Velvet, amadi Wild at Heart hariba film ahum asina mahaki mingchet urong khinmangam kibani. Mahaki career asi sembada mapung oina responsibility lauduna direction pirakiba director de David Lyons hariba asini. David Lyons amadi Dern ani asi yamna chusinaba director amadi actress ni haina ki. Mai paklaba Elizabeth Dern haujik masagi chahi phana yamle. Adubo mahaki wakhaldi inau tanau tuna leiri. Karamna miyamgi pukningbu pelan ngamgadagi amadi mahaki atopa masak ama utpa ngamgadagi haiba asomda yamna kanna pukning luptuna leiri.